अहानबदा मरोइबा पाउ मणिपुर की डिस्ट्रिक्ट कयादगी लाकपा नाहरो लिसिंग कयाना खोंगमदा मिफम पांगथोक्तुना CSO सिंगी अपुनबा फिरेफ अमदी MLA सिंगी चपचाबा फिरेफ अथुबदा लाउथोक्नबनी हाइबा यावना वारेफ मंगा लौख्रे थामरी सुरबा इरांग असिबु लोशिनबा होनबगी महुता BJP लेंगाक पारिबा सिंगना ngang ngangduna leire haina MPCC na फोंगदोख्रे नॉर्थ ईस्ट विंडो टीवी ने संदोक सरिबा नुथिलगी पाउ मियंग ताबरिबा सिंगबु चन माइबमना खुरुमजरी हौजिक पाउ संदोकना पीजरी मे अहुमदगी चथरकिबा 𝐂𝐀𝐍𝐿 टेररिस्ट सिंगी लान हौजिक फाबा वारोशिन पुरक्तना लेबबु यानिंगदबा फोंगदोक्तुना ngasi सोशल वेलफेयर क्लब खोंगमन जोन 4 की अतोम लेरक्ता लेबा प्लेग्राउंड मणिपुर तंपा की तोंगान तोंगान बा डिस्ट्रिक्ट सिंगदगी लाकपा नहाली सिंग कया पुनसिंदुना मिफम अमा पांगथोक्रे मिफम अदु अयुक पुंग 9 ताबदगी हौरगा नुमित जुंगबा मतुंग फावा चथकी मिफम अदुदा सरुक याखिबा नहा चौराकना लिसिंग तरा हेनबना इवुदौ पाखंग बायेकपा पाफलगी ममांगदा पुन्ना लेमिनादुना वसक लोमिनाखे मिफम अदुदा यूथ ऑफ मणिपुर बु सौगतुना लाकपा मियोय कयाना मसा मसागी ओइबा अनिंगबा अपाम्बो वाफम सिंग फोंगदोखे मियोय सिंग अदुगी मरक्तगी मणिपुर की CSO सिंग पुनसिंदबा अमदी महिरोय लुफ कयाना तुमिना लेसिनबबु यानिंगदबा फोंगदोकनाखे मिफम अदुदा यूथ ऑफ मणिपुर की मेंबर्स सिंगना चथगदबा थबक थौरम सिंग लाउथोखे अखोय पीस पामी अखोय वायलेंस पामजदे आर्टिकल 19 क्लोज 1. A fundamental right to freedom of speech and expression. Article 19 Clause 1B. Fundamental rights, freedom to assemble peaceful without arms. Ngangba lepiro, thabagna utpiro, amatta oina pulasi haibana chingba thaba placard kaya so thetki. Mifam aduda waref manga lauduna tiliban harol singda lauthoke. इरेपा सिगी गेलहोमी की दमक लेपा की थोरम थोबाई क्यादा लेपा लेतन होनबिर इबा CSO पुनमकी अपुनबगी ओइबा चपचाबा तोहम तोब थबक अथुबदा प्रजा म्याम दखनबा मणिपुरी इंटीग्रिटी द सिंगर पासी पॉलिटिकली थेंगना स्टेट असेंबली मिफम अथुबा मतंदा कौबा मचिन मेलिबा खुमिबा MLA मंत्री सिंगी अरेपा थौगांग अथुबा मतंदा लाउथोपा political party topiro ireja ama oibagi thogang lobiro haibagi chapchaba phire lawrani haibagi chapchaba phire MLA मंत्री सिंदगी लौबा असिबा अशोका मयामगी अथुबदा गवर्नमेंट ना यिंगसिनबा कंपेंसेशन पीबा यिंगसिनबा ताद्रगदी मतिंग तौद्रगदी केंद्रदुगी MLA दा ताइनाबा AR ना ओपन सेक्रेटरी मतिंग पांगे हाइबा खंगरे अथुबदा AR लोथोपा न्यूट्रल ओइबा फोर्स थमनबा हाइबा सिंग असि नुमि खुमनिगी मनुंगदा तौरतबा तारगदी ना ओखैना तौरबा थबक थौरम थोगाई खुनेमक्ता मसा मसाना याजाबा Manglay Paki Mana! Manipur Poki Mana! Mulu Pakang Mana! Manglay Paki Mana! Ayun! Manglay Mana! Manglay Pak Manipura! Mulu Pakang Mana! Manglay Paki Manipura! मणिपुर पालिबा VCP लेंगाक असगी लुचिंगबा एन बिरेना थोकलिबा इरांग असि लोशिनबा होनबगी महुता नोंगमना ड्यू टू फेलर ऑफ लॉ एंड ऑर्डर नि हाई नोंगमना इरांग असि लॉ एंड ऑर्डर अमदी कम्युनल इशू का मरी लेनादे हाई अमुकना ड्रग ट्रैफिकिंग अमसुंग इलीगल इमिग्रेंट थोखनबनी अमुक हाई नोंगमना इरांग असि माना थोखनबनी मंगोंदा ताइनबियु हाइना हाइरमबदगी हौजिकना लुप यामनबदगी कनागा वरी सानादोइनो खंगद्रे हाइना फोंदोरपसि यामना लाइबक थीबनी हाइना MPCC ना फोंदोरकले BT रोटे लेबा कांग्रेस भवन द पांगथोकिबा पाउगी मिफम अमदा MPCC की सीनियर स्पोक्सपर्सन हरेश्वर गोस्वामी ना हाई पालिबा BJP लेंगाक असि लो खंगदबा डेमोक्रेसी की चटनबी मांगहनबा लेंगाकनी मणिपुर थामरी हेना असुक चाउना इरांग थोक्तुना मिसी मिना यावरिबा इशू असि लोशिनबगी महुता ngaiha की ngangningba ngangdura leire इंडियन कॉन्स्टिट्यूशन की आर्टिकल 174 की मखादा था तरuk की मनुदा फमगदबा असेंबली सेशन मतम चाना फमबा ngamdraga opposition na famhandabani haina senior oiraba minister govindas konthozamna फोंदोखिबा मियामना हेना खंगनरबा वाफमनी मसिगी मथक्ता टाम कयारक MLA ओइबदा नतना चीफ मिनिस्टर फबो ओइरमलबा असेंबली की प्रोटोकॉल निंगचिना खंगबा राधा विनोद कोइजमना opposition party की ड्रामाना असेंबली सेशन फमबा ngamkhidabani haibasi nokningba fawi BJP lenga ki wangang amadi action miyamna khangnarabani haike we honorable CM na manipur da loop jaman khre kanaga wari thanagadawo no haibasida center su state su tangau nare haiwa phom thongdi this is very unfortunate yamna khwaidagi laibo thiba mani matu loop jam jaro su masagi matu masagi to haiba kenu leijaraba su ngasi bokta manipuri ihobsini matangda
लेरिबा डिमांड सिंग अदुदी तब मानब ngakani almost तब मानब ngakani na thumle ngahal leidana ama mo haiba ngahal leida ama mo haiba mi gi tang kun ma thoidana due to failure of law and order ni mo haiba ngahal leidana lup jamandana akoi center da kari haiga dagi khangre ma haiba law and order amasung ase communal issue nati haigale aduga aruibada mana mu kari haige da ase drug trafficking amasung illegal migrants singa thon bani mo haiba ma masamak manipur thoiba ihok si kari noidi honorable CM masaji clear oidaba male manipur gi integrity amasung manipur gi burning issue singse makoi nainaningde masi thokisanu aduma thoaga makoi ni yengduna leigige matong wali mundri haibagi mongda leiba mali Haukiba May ahumdagi ngasi fawba kukizo terrorist singna jotarakliba lan asi athuba matamda loishinabagi apunbagi saktam sagar patangai fade haina naharol yaifako club na ngasi naurem lekai laribi mamangda lengakpa singmikap thoklo imalewak kalasi haina wakatmi famkre ngasi form kiba wakatmi fam aduda sarugya kiba NYC gi advisor khaidem surchandra na hai leptana ngasi fawba jothariba lan asi asuk kuiraba fawba 𝐂𝐲𝐸 leina 𝐂𝐲𝐸 leiriba ase kari aronba leibagi no haina jingnaba forpadagi aikoi punsinduna pangal kannaba honadaba yade habge pausal piduna famzabani haiki masi buji akoi ida lan sure taure sinare konare masi khamba yaba leina khamda dana sum continuous to lei base masi ta kari leibage habit koi yamna jingnaba ki ba purni da phawrakpa aduna koi je pagan kan daba yate akoi maitei mesen je pun daba yatre ka pagan kan ba haibdi akoi pulak batam da pangan kan ga daba som hana laga mu jing ma ji ma si jaga junura adana khallabra ada kai ba subhana lai taraga di akoi maitei akoi ke dogu tai akoi isam na hinja bani masi ta koi je pangan se palau draga di akoi je pumang matara hai wa khalon jida akoi je pangan je sangat si hai dana ngasi koi na se de portias phamgi kan seven phokja bani National Secretary Central Working Committee Republican of India Atwaligi member Measure Thongnawjam gi mathakda Assam Rifles na legal notice tharakpa adubu yaningdaba phongdoktuna ngarang khurai thangjam lekai gi apunba nupi lufna su wakanmi fam ki wakanmi fam aduda saru yakhibi khurai thangjam lekai apunba nupi lufki president Singabam Ongbi Zibon Mala Devi na phongdorapa gi matung inna Manipur miyam gi mahut sinduna Manipur gi ngamkhai kaiba yaroi haiduna malem sinba thungna khanghaliba Maheshwar Thongnawjam gi mathakda Assam Rifles la Tharakiba legal notice adubu yaningde amadi lengana asigumba tanja asida tumina lesin basi yaningde hauzik thokliba irang asi athuba matamda santi pohallaktuna hanaki punsida hingna ba honarak trabadi makha taba khongjang sangsinaba sem saba loire haiki Manki mandol hai tare ko khu ichie hoti phawba kari dogna le ti ti ba mang na ngarang na han dang TV da natraga ma gi meeting da hai gi ba akoi chie so ma ya punjala oi chie so ma ya punjala o hai bi ri ba ma gi imung manung da ma gi political party da punjal magam da ba mana akoi me ya punjala o hai akoi di state government gi matung laga sakka da ba ne ba state government hai ti akoi gi mi hut sing thaga laga mi sing gi da ma ko laga oi ba ne ado mahang na amu Narendra Modi da India government da hai ga da ba ne ba hai ba gi mu ta mo ya chalure amana mukchatkani aduga moige yanare mana tapanga o haire adagi amit chana tinga ade haire tapanga pamadi tinya tamya da khoi isa isu mayam na khoi bunga pira ga khoi deli sa kayam na shanti da lei nga iba mayam do khoi nungti gi jali lan ma phong tu ba ka khoi mera kai nungti gi jali ahin ngama ma khai da lei ani da lei hori ma mayam ti moi di mo ma da tappi de ubi de Maheshwar Thongnawjam gi mathakda Assam Rifles na legal notice tharakpabu yaningdaba phongdoktuna ngarang tera lokrakpam leikai da leiba naina sang community hall de su wakanmi famkre tera lokrakpam leikai mera paibi apunba luf amadi nambul mapan mera paibi lup na sinduna fam kiba wakanmi fam aduda Assam Rifles ki thawang maram chade go back Assam Rifles Manipur kaiba yaroi separate administration chatnaba yaroi haiba play card kaya su sizinaki
Akaknaba pau ama fangbadagi ICAR South ki meeting makada Assam Riflesna Manipur Police Samadi Special Operation Group Singapurna Changsin kiba thiba homaki thabak amada Thawal District Saram Khulgi Yerum Chingdagi magazine yauna 303 ki rifle ama 36 HE hand grenade ani insas carbine amadi SLR ki magazine amamam phangbangam khre hari nakal amada Manipur Police Control Room dagi thadrokpa cherol amagi matung inna haukiba pung kunmari asigi manungda security force singna Churchanpur, Kakching, Thawal, Imphal West amadi Imphal East District ki mafam singda thiba humbaki thabak chathaki maduda Imphal East District tagi bomb oina sizinaba port ani fangbangam ki security force singi matingna National Highway number 33 port puba truck johum tarani panjiri bamdagi Imphal tamna thogalakre ngarang khaktada tongan ba district singda checkpoint chama kuntra thamkibaga loina singnaba miyo lising amaga johum nifu humdoigi mathakta wahang pahong chathaki hari Manipur High Court na tongan na tharakiba public interest litigation singamari lenena mamang thagi August tara da takiba order amagi matung inna tongan ba government department institution amadi commission kharagi officials singi mobile data hangba yahankre department sing adudi Manipur Human Rights Commission Manipur Lok Ayukta Manipur Public Service Commission amadi atay atopa commission singi chairperson sing amadi member singi mobile number singni masigi matukta Lok Sabha amadi Rajya Sabha gi member oiriba sing Manipur Legislative Assembly gi member sing director Manipur Judicial Academy Imphal amadi director recommend tarakpa academy asigi mari lenaba officials sing Principal Accountant General amadi mahakna recommend tarakpa sing Police ki additional SP amadi masigi mathakta leiba police officer sing Deputy Solicitor General India SOs ACs SDC SDPO amadi tongan ba district singi OC sing Director Airport Authority of India IB CBI NIA RBI gi officials sing na recommend tarpa official na chingba singi yauri Laibak asida lo chatnaba maramna laibak asigi ngaklo oiribani haina India ge Chief Justice DY Chandrasutna High Crime wafama singarang Mizoram gi konung Aizol de nongna sanga ki ba Guwahati High Court Aizol branch ki thoramda saruk yaba lakiba Justice DY Chandrasutna phongdo ki baga lorina conflict ama tholakpa matamda court na ing tapa purakna ba honaduna lakli democracy chatliba laibak asida hatna sunabagi chatnabi ama leiramba adu hauzikti amaga ki marakta wari sanaba ngakpi ba haiba amaga gi marakta bab tanabagi culture ama lakle masigi damak ekoina district ki judiciary sing mapangal kankhat hanba mathau tari loinena judiciary gi lamda nupi singna hena masing yamna yausilapa busu thagatpa phongtoki ngarang sanga khriba Guwahati High Court Aizol branch asi non-lapsiable central pool resources NLCPR gi sentang makhada lupa lak nimfu taruk lising kunmari ga tarani thoi changna PWD Mizoram na sagat khibani amadi masigi contractor na North East Consultancy Services na oiki sangabagi thoramati da Mizoram gi Chief Minister Joram Thanga Union Minister of State for Law and Justice Arjun Ram Meghwal legal gi luminaries kaya amadi awang bathaki official kaya na saryaki. And the important message which our institution sends across society is that we stand for the rule of law. We stand for the peaceful resolution of problems. The importance of our institution is that we have replaced a culture of violence with a culture of dialogue, a culture of tolerance, a culture of understanding, and a realization that we share the shared values for bringing about human happiness, human good. In the forensic contest of which you are a part in the court, whether as private lawyers, whether as government advocates, you emphasize that one critical value which is crucial to the stability and survival of our nation, and that value, to my mind, is dialogue. And it is this sense of dialogue between communities, dialogue between different stakeholders, which has promoted a sense of understanding across our nation. Assam lengakna state asida nupa amana nupi ani natraga ahum suna lon ban natraga loba haibadi polygamy thingnaba numit nifu manga nigi manungda aroiba draft bill ama puthoklagani haina Assam gi Chief Minister Himanta Biswa Sarma ngarang phongdokre hana Twitter haina khangnaramba X post ta Chief Minister asina thagalakiba warol amada polygamy thingnaba bill ama puthokadoriba asida hauzik fawda miyamdagi suggestion jamani fumapan fangle
ꯆꯥꯝꯃ ꯃꯥꯄꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯝꯃ ꯇꯔꯨꯛ ꯑꯃꯗꯤ ꯕꯤꯜ ꯑꯁꯤ ꯃꯥꯏꯀꯩꯗ ꯂꯩꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯄꯕ꯭ꯂꯤꯛ ꯁꯄꯣꯔꯠ ꯀꯜꯂꯤ ꯍꯥꯏꯕ ꯇꯥꯛꯄꯅꯤ ꯃꯔꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ 95ꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕꯤꯜ ꯑꯁꯤꯒꯤ ꯐꯥꯏꯅꯦꯜ ꯗ꯭ꯔꯥꯐ ꯑꯃ ꯄꯨꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯏꯔꯛꯂꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯃꯗꯨꯗꯤ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯕꯤꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯥꯝ ꯂꯩꯉꯥꯛꯅ ꯍꯧꯈꯤꯕ ꯑꯣꯒꯁꯠ 12ꯗ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯇꯨꯅ ꯄꯣꯂꯤꯒꯦꯃꯤ ꯊꯤꯡꯅꯕꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯒꯤ ꯁꯖꯦꯁꯟꯁꯤꯡ ꯑꯣꯒꯁꯠ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛꯅ ꯄꯤꯁꯤꯜꯂꯛꯅꯕ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯅꯧꯕ ꯂꯣ ꯑꯁꯤ ꯁꯦꯝꯅꯕ ꯑꯁꯥꯝ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯧꯈꯤꯕ ꯃꯦ 12ꯗ ꯃꯤꯑꯣꯏ ꯃꯔꯤꯅ ꯁꯥꯕ ꯑꯦꯛꯁꯄꯔꯠ ꯀꯃꯤꯇꯤ ꯑꯃꯁꯨ ꯁꯦꯝꯕ ꯂꯩꯈ꯭ꯔꯦ ꯑꯦꯛꯁꯄꯔꯠ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯈꯤꯕ ꯑꯣꯒꯁꯠ 6ꯗ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯇꯨꯅ ꯁ꯭ꯇꯦꯠ ꯂꯦꯖꯤꯁꯂꯦꯆꯔꯅ ꯂꯣ ꯑꯁꯤ ꯆꯠꯅꯍꯟꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯄꯟꯈꯤ ꯑꯗꯨꯃꯛꯄꯨ ꯑꯣꯄꯣꯖꯤꯁꯟ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯌꯨꯅꯥꯏꯇꯦꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯐ꯭ꯔꯟꯠ ꯑꯅꯤꯅꯗꯤ ꯕꯤꯜ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤ ओडिशागी डिस्ट्रिक्ट तरुकता ngarang nong mamit khakpa amadi brija tabagi thodokta mioi tara ngarang leikhidre Odisha Relief Commissioner gi matung inna Khurda district ta mioi mari Bolangir da mioi ani amadi Angul Bot Jagat Singhpur amadi Denkanal da mioi amamam leikhide masigi mathakta Khurda da nong mamit khakpa da mioi ahum amasu soki nakal amada Odisha gi coastal region da leiba maru oina city ani habadi Bhubaneswar amadi Kutak da akanba maong da nong chubaga loinena nong mamit su kaya khaki Indian Meteorological Department ki matung inna mathangi numit marini asida nong ka hena chukhigani hari Mayai oirapna laiho horakpadagi Congress Parliamentary Party Chairperson Sonia Gandhi ngasi ayog Delhi gi Sri Gangaram Hospital da pukalaktuna laing chathari Dr. Singh matung ina mahaki fibam hauzik kari su tawdre adumakpu Dr. Singh observation makhada thamli ngasigi asigi mamangda chaliba chai asida Sonia Gandhi anirak hospital da pukhatpa yaurure chai asimaki January 12 da Delhi gi Sir Gangaram Hospital asimakta da viral respiratory infection thokpadagi laing chatharure Aroibada mareba pau amohana pizari Manipur gi district kayada ki lakpa naharo listing kayana khongmandami fam pangthoktura CSO singi apunba firef amadi MLA singi chapchaba firef athubada lauthokada bani haiba yauna warif manga laukre Thamari suraba irang asibu loishinaba honabagi mahuta VCP lengak pariba singna ngangning bang ngangduna leire haina MPCC na fongdokre North East Window TV na sandok sariba nungtelgi pau matang asida loisari mieng tabriba singbu amuka hanna chan mabamna khurumjari